Hi guys, welcome back. Ang bala sida kay Heba. Ngarang ne, Mina ne. Kaya tisan to ba sa pada na. Kadi tahu Heba? Kada hangai ba? Mina. Mina. Mina video na Mina video hangai ba? Mane. Ba chaw hingon. Ay na ai. Sida morok pambi me amarakta. Baca ke hinggol sini dah le. Wah, murah kupa nampak. Kupa nampak le. Ha? Aku ini jauh huding. Jauh huding ni. Oma, tengok rumah satu tu. Murah, macam siang. Ni. Tu sih dah so. Kupa je. Berkhang desi orang sini nama jibu. Hibra hitabra juga ni. Yang pasal apa ni? Kau yang masak si masam kau. As kau jadi luar yang tak. Itu kan sama si. Masak si yang pasal apa dia? Apa yang nusi apa dia? Weh. Sambru dam tengok yang kau. Jangan jadi ni. Jangan yang makan. Sini ada hong bera. Sini apa jauh ni? Kau jangan hong bera ni. Oh, cuma ni. Lupa lagi dia jumpa jauh deh. Sini ada pergi. Kau baca untuk tu deh. Duga si lorga kau cuy dah pot lau cakap ni apa je? Tui, aham boleh ni. Setiap hari. Mai dia ampai di. Tidak ayam pay. Baton tu pun dah halai itu. Kau cuy dah pot lau baca peningarang. Pot tu kau sudah delivery yo, tu nak kau cuy dah lau. Jadi mai menang tu cakap. Dia aku pun jadi. Sini aku baca lagi. Semua terlalu nak baca lagi. Sini maning dah betai. Kau lalu beri, lalu thong le. Nusa sare kusama dah uyung. Hati awak je sengro. Ada angang apa? Tanda lepas terlin. Dolia le. Ada ngai ko tapi nanti tanda lambi macam apa lepas terlin. Ada gini dah. Nanti sanjat le ra. Jauh mana kecau le cawi bahan. Nami. Teruslah. Maya macam itu lehau heavy. Ada Instagram reels sama ada ubah ni bukan lehau dah preserve tahu thamba do. Aduh lo dia yang gitu ni. Nusa aku sama tu lagi engarang do morok video do pasal nam dreba. Nusa tu hit tak saya ba. Aduh gini ya. Nasi video mati ama iPod laure, le iPod laure halap pun lehau mungkin benar nasi aduh gini ya. Lehau pandi macam dah. Musik musal lagi budi pada yang diude. Si aham mesti ada ikan jadi. Payah. Oh, kupas je. Sekali. Sida zu sa le jam niam na sa tro. Sidi sakare. Sakai bane. Sakai dah bahik ya. Ano pa sa mga igdugri ya. Sida selai jawab do igri. Sakai ram le ado ay uram. Sida jom le ado sakai. Ay na sida sakai bran. Hiu ba. Ito kaya tawo kaya pagdo. Oh. Tayo na lagi ito. Ano yung modem na sa tro? Lambang ganda. Sida mo lang yun lang. Sida ba siguro mo sila ay nagngangarahan niya ba? Tu. Kaday no. Sida. Sida day mo sa to. Pasadrezu eh. Tala, coba pada pa nga tanay hindi. Ano di lambang ganda? Uy. Sida chay lang yun di. Ay. Kumta. Dao mo iya nang iru jara ba? Eh.
ꯅꯪꯉꯣꯟꯗꯩ ꯍꯥꯟꯅ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯂꯨꯔꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯤ ꯄꯥꯏꯁꯦ ꯐꯪꯗ꯭ꯔꯦ ꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯊꯤꯌꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯌꯥꯝ ꯐꯖꯕꯅꯤꯗ ꯑꯩ ꯁꯤꯁꯨ ꯂꯧꯖꯧꯋꯣ ꯂꯧꯖꯗꯣꯏ ꯀꯩꯅꯣ ꯇꯧꯔ ꯊꯝꯈꯤꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯦꯛꯑꯣ ꯌꯥꯝ ꯐꯪꯉꯣꯏ ꯆꯩ ꯂꯩꯗꯨꯗꯤ ꯁꯤꯗꯩꯁꯤꯁꯨ ꯍꯦꯛꯄ ꯌꯥꯏꯅꯦ ꯌꯦꯡꯉꯣ ꯁꯤꯗꯩꯁꯦ ꯁꯤꯗꯩꯁꯦ ꯑꯗꯨꯝ ꯍꯦꯛꯑꯣ ꯁꯣꯝꯗꯒꯤ ꯐꯖꯩꯌꯦ ꯅꯪꯅ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯕꯩꯅꯦ ꯃꯥꯜꯂꯤꯗ ꯂꯣꯏ ꯁꯠꯀꯥꯏꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯗꯤ ꯁꯥꯔꯒꯦ ꯆꯥꯔ ꯍꯦꯛꯑꯗꯤ ꯑꯥꯗ ꯐꯖꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏꯅꯣ ꯆꯩꯗꯨꯕꯣ ꯑꯗꯨꯗ ꯊꯦꯠꯇ꯭ꯔꯣ ꯑꯗꯨꯗ ꯃꯆꯥ ꯑꯃ ꯂꯩꯕꯅꯦ ꯀꯗꯥꯏꯅꯣ ꯃꯆꯥ ꯑꯩꯒꯤ ꯑꯍꯥꯟꯕꯁꯤꯅꯤ ꯏꯐ ꯐꯖꯩꯕ ꯑꯩ ꯎꯗꯦꯕꯤ ꯁꯤ ꯂꯩꯁꯤꯗꯤ ꯁꯤ ꯅꯠꯇꯦ ꯁꯤ ꯆꯥꯎꯃꯜꯂꯦ ꯑꯩꯅ ꯍꯟꯗꯤꯅ ꯃꯁꯥ ꯇꯦꯛꯑꯅꯤꯌꯦ ꯊꯃꯣꯏꯁꯦ ꯊꯥꯗꯥ ꯍꯥꯏꯁꯦ ꯐꯀꯥꯏꯗꯕ ꯈꯔ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯌꯥꯔꯦ ꯌꯦꯡꯉꯣ ꯑꯄꯣꯝꯕ ꯑꯅꯤꯗꯤ ꯌꯥꯎꯋꯦ ꯃꯌꯥꯝ ꯁꯤꯈꯩꯁꯦ ꯐꯖꯕ ꯈꯜꯂꯒ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯩ ꯁꯤꯗ ꯑꯁꯤ ꯀꯅꯥꯅ ꯈꯨꯟꯗꯣꯏꯕ ꯀꯔꯤꯅꯣ ꯁꯤ ꯍꯨꯟꯗꯣꯛꯑꯝꯕ ꯑꯗꯨꯒꯤ ꯃꯥ ꯌꯥꯝ ꯁꯥꯎꯏꯗꯣ ꯍꯦꯛꯄ ꯂꯣꯏꯔꯒꯅ ꯑꯩꯅ ꯍꯥꯏꯁꯤ ꯍꯦꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯍꯥꯏꯗꯦ ꯌꯣꯛꯑꯒ ꯊꯝꯃꯨꯕ ꯌꯥꯒꯅꯤ ꯌꯦꯡꯉꯣ ꯀꯐꯣꯏꯁꯨ ꯄꯥꯜꯂꯦ ꯃꯄꯥꯟꯁꯨ ꯁꯥꯔꯦ ꯄꯥꯎꯁꯨ ꯂꯥꯛꯑꯦ ꯀꯐꯣꯏ ꯄꯥꯜꯂꯤ ꯃꯤꯔꯣ ꯏꯁꯤꯡ ꯌꯥꯝꯃꯟꯗꯣꯏ ꯃꯥꯜꯂꯦ ꯂꯩꯍꯥꯎꯁꯦ ꯈꯔ ꯐꯖꯕꯁꯦ ꯑꯣꯏꯅ ꯇꯧꯁꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯌꯣꯛ ꯌꯥꯗꯣꯏꯖꯥꯠꯅꯣ ꯀꯅꯥꯅ ꯌꯥꯏ ꯍꯥꯏꯅꯣ ꯃꯤꯒꯤ ꯏꯟꯁꯇꯥꯗ ꯉꯔꯥꯡ ꯑꯩꯅ ꯎꯕꯅꯦꯕ ꯑꯩꯒꯤꯁꯦ ꯀꯣꯐꯤ ꯍꯥꯄꯛꯄꯩꯗꯨꯅ ꯑꯗꯨꯅ ꯌꯥꯝꯗꯤ ꯄꯤꯛꯆꯔꯦ ꯃꯌꯥꯝ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯍꯨꯝ ꯇꯧꯔꯤꯁꯤꯔ ꯌꯥꯗꯣꯏꯖꯥꯠꯂꯣ ꯑꯍꯨꯝꯗꯤ ꯌꯦꯡꯉꯁꯤꯔ ꯃꯔꯤ ꯁꯤꯁꯦ ꯈꯤꯇꯪ ꯇꯠꯂꯦ ꯇꯧꯕꯅꯦ ꯑꯍꯨꯝꯗꯤ ꯌꯦꯡꯉꯁꯤ ꯄꯤꯛꯄ ꯌꯥꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯈꯨꯠꯅꯒ ꯄꯥꯏ ꯀꯩꯝ ꯇꯧꯗꯣꯏꯖꯥꯠꯂꯣ ꯌꯥꯔꯝꯗ꯭ꯔꯦ ꯂꯤꯛꯂꯤꯗ ꯇꯤꯡꯊꯣꯛꯄ ꯇꯟꯗꯅ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯏꯆꯨꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯜꯂꯦ
ꯇꯜꯂꯦꯕ ꯃꯣꯏ ꯁꯤꯁꯦ ꯑꯩꯅ ꯏꯟꯁꯇꯥꯗ ꯎꯕꯅꯦꯕ ꯃꯣꯏꯒꯤꯗꯤ ꯂꯤꯛꯂꯤꯗꯨ ꯆꯥꯎꯋꯦꯕ ꯅꯨꯄꯤ ꯑꯃꯅ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯇꯤꯜꯍꯥꯏꯈꯨꯝꯕꯤ ꯆꯨꯔꯦ ꯌꯦꯡꯉꯣ ꯁꯤꯗꯤ ꯌꯦꯡꯉꯣ ꯁꯤ ꯃꯁꯛꯁꯤꯗꯤ ꯁꯤꯁꯨ ꯌꯦꯡꯉꯣ ꯁꯤ ꯅꯪꯅ ꯍꯦꯛꯇꯣꯏꯁꯦ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯗꯨꯝ ꯁꯥꯠꯂꯁꯦ ꯇꯧꯗꯦ ꯁꯤꯕꯨꯗꯤ ꯑꯩꯅ ꯆꯤꯡꯊꯣꯛꯄꯤꯔꯅꯤ ꯈꯤꯇꯪ ꯁꯦꯒꯥꯏ ꯆꯦꯠꯅ ꯁꯦꯝꯕꯤꯔ ꯃꯌꯥꯝꯁꯦ ꯑꯩꯒꯤꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ ꯄꯤꯛꯑꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯈ꯭ꯔꯒꯦ ꯅꯨꯃꯤꯠ ꯀꯌꯥ ꯅꯨꯡꯁꯤꯠ ꯆꯪꯍꯜꯂꯗꯤ ꯌꯥꯗꯦ ꯍꯥꯏ ꯃꯣꯏꯒꯤꯗꯨꯗ ꯆꯪꯉꯣꯏꯗ ꯀꯩꯁꯨ ꯕꯕꯥ ꯒꯥꯔꯤ ꯏꯟꯗꯕꯁꯦ ꯃꯇꯧ ꯉꯝꯃꯔꯣꯏ ꯍꯣꯏ ꯃꯨꯊꯠꯂꯣ ꯁꯨꯃꯥꯏꯅ ꯍꯥꯞꯈ꯭ꯔꯦ ꯑꯩꯒꯤꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯦ ꯁꯦꯝꯃꯁꯤ ꯁꯨꯃꯥꯏꯅ ꯊꯝꯈ꯭ꯔꯁꯦ ꯉꯁꯤ ꯇꯥꯡ ꯀꯌꯥꯅꯣ 25 ꯇꯥꯡ 15 ꯃꯦꯒꯤ ꯊꯥ 5 ꯀꯩꯅꯣ ꯃꯦꯒꯤ ꯊꯥ 5 ꯍꯥꯏꯗꯤ ꯃꯦ ꯍꯥꯏꯗꯤ ꯊꯥ 5 ꯅꯠꯇ꯭ꯔꯣ ꯃꯦꯒꯤ ꯊꯥ 5 ꯍꯥꯏꯗꯤ ꯆꯨꯝꯕ꯭ꯔꯥ ꯇꯥꯡ 15 ꯊꯥ 5 ꯏꯪ ꯀꯨꯝꯖꯥ 2024 ꯑꯗꯨ ꯅꯨꯃꯤꯠꯇ ꯁꯦꯝꯕ ꯂꯩꯍꯥꯎꯅꯤ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯆꯍꯤ 100 ꯍꯦꯜꯂꯛꯀꯥꯟꯗ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯍꯧꯅꯕ ꯉꯁꯤꯗꯤ ꯂꯣꯏꯁꯟꯖꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔ ꯏꯃꯥ ꯄꯨꯝꯁꯦ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯅꯪ ꯇꯧꯕꯤꯌꯣꯏꯔꯥ ꯑꯗꯨꯝ ꯄꯨꯝꯕ ꯌꯥꯔꯣꯏ ꯀꯔꯤ ꯄꯨꯝꯕ ꯌꯦꯡꯉꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔ ꯏꯁꯤꯡꯗꯣ ꯅꯥꯟ ꯂꯥꯎꯔꯒ ꯀꯩꯅꯣꯝ ꯇꯧ ꯇꯨꯀꯠꯆꯩ ꯑꯩ ꯉꯝꯃꯔꯣꯏ ꯍꯦꯛ ꯇꯧꯔꯨꯕꯗ ꯅꯉꯣꯟꯗ ꯇꯥꯏꯅꯔꯦ ꯁꯤ ꯄꯨꯡꯒꯣꯟ ꯌꯥꯎꯏ ꯄꯨꯡꯒꯣꯟ ꯌꯥꯎꯕꯩꯖꯥꯠꯂꯣ ꯌꯥꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯃꯤ ꯆꯩꯇꯦꯛ ꯂꯧꯗꯣꯏꯅꯤ ꯆꯤꯆꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛ ꯁꯥꯟꯅꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ꯄꯨꯡꯒꯣꯟ ꯌꯥꯎꯁꯦ ꯃꯌꯥꯝ ꯌꯥꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯅꯥꯎꯄꯤ ꯌꯥꯝ ꯁꯥꯎꯔꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯊꯥꯗꯥ ꯌꯥꯝꯗꯤ ꯐꯖꯗ꯭ꯔꯣ ꯍꯥ ꯐꯖꯗ꯭ꯔꯣ ꯃꯣꯏꯗꯣ ꯏꯁꯤꯡꯗ ꯇꯧꯕ꯭ꯔꯥ 이시게 당해. 앵어. 시kun군. 아, 공원 야외. 또 뭐, 맞아, 아무튼. 또 나도 잘 알아. 바이바이. 오늘 탐